ngasi phong kiba tongan tongan Manipuri sifong singdigi amasung thokiba thawdo wathok singdigi maru oibe I pausing khongatcharaga Manipur top channel gi mekedi ma'am da share tawji hanmada state chi go ngasi gi COVID-19 update ma'am da thamjage Government of Manipur COVID-19 Kamal Control Room lagi thadropa press release number 422 ngasi tang kun ngamatoi thamanga English ngani ga kun ngamatoi ngasi numida waram gi oiba pung mga ko oiba update ma'am haukiba pung kun gi mari sida yam laba mioi haibadi satru ko yang ga mari general population gi duga mioi animana Central Armed Police Force gi apun boina mioi satru ko yang ga taru haukiba pung kun gi mari sida Manipur COVID-19 positive henkre Mahoy singsi Impal East gi Samago Humdraga Taret Impal West gi Saniga Marfu Nipan Thawbal gi Taraga Nitoi Bisnupur gi Kuntraga Mapan Kaksing gi Nifuga Mga Urkul gi Taraga Matoi Chusampur gi Taret Sandel gi Nipan Sinapati gi Nipan Tamenglong gi Ahum Tengnopal gi Ama Amasum Kangpopi gi Taraga Matoi ni Suhari aduga makhoi singi lokhat pam thokpa section thorong khudimang lokhat kre hainasu press release asna mek singna pali amasum haukiba pung kun gamari asida yam laba mioi habde mioi taraga manga COVID-19 positive oiduna Manipur da laikhidre makhoi singsi sai nifu suraba nupi Impal East gi sai humdraga taruk suraba nupa Impal West gi yanghai ga nipan suraba nupa Kangpopi degi yanghai ga tre suraba nupi Kangpopi degi kuntraga manga suraba nupa Impal West gi humdraga taruk suraba nupi Impal West gi humfu ga mari surabi nupa Impal West gi kuntraga nipan suraba nupi Impal West gi kuntraga mapan suraba nupa Impal West gi humdraga manga suraba nupa Impal West gi yanghai ga taruk suraba nupa Impal West gi nifu suraba nupa Impal West gi humfuga nipan suraba nupi Impal West gi yanghai ga tere suraba nupa Impal West gi amasum yanghai ga nipan suraba nupa Impal East gi makhoi singsi mathang sina Rasmedi City da ani CCC Kangpopi da ani Rims ta manga amasum Jenims ta taruk apun boina mioi taraga manga si laikhidabani haidi aduga mioi taraga manga si tharaga apun boina Manipur COVID-19 lehen khidaba mioi masingsi satru ko humfuga matai shure aduga ngasi haukiba pung kun gi mari sida COVID-19 gi naba pharaktuna recover tawkiba mioi masingsi mioi satru ko humdraga taruni makhoi singsi CIPF tigi taraga nithoi home isolation dagi songa ga taraga manga Rims tagi tara mathoi Jenims tagi tara RD wing dagi manga BB dagi tara taru NSU dagi taraga mapan Sri dagi kunga taruk Babina Specialty Hospital dagi taret CCC lamoi khunang khong tara mathoi Jiban Hospital ani Rasmet ama Thawbal taruk Bisnupur taraga mari Kaksing taraga mathoi Urkul taruk Sandel ama Senapati ama Kangpopi ama amasum Ziriba mamane aduga hauji Manipur state asida active case nahanduna lairiba mioi masingsi lising taruka saniga maudraga nipane aduga recovery rates na state sigo na 83.65% lairi hainus pali aduga haukiba pung kun gi mari isda apunba D type oxygen cylinder lising amaga samriga yanghai ga taruk amasum B type oxygen cylinder sahumga yanghai ga manga khena ba health institution amasum health facility Manipur phangan khreari loisilakpo na topa maruiba pawkhra namo posting mafamda join toramdaba doctor suspend tawkhre Thawbal district hospital gi emo oina lairambadagi Urkul district hospital specialist oina transfer tawkhraba doctor Yahya Khan posting mafamda join toramdabagi damak Manipur lengana suspend tawkhre haina supalli amasum health and family welfare gi deputy secretary Semilian Lingena thokpo governor gi order amada ma ki order amabu ikai khumnatabagi damak doctor Yahya Khan Central Civil Services Rule 1965 ki Rule 10 gi Sub Rule Clause 1 gi matungina makata ba order ama thoktriba phabu khudakta gi suspend tawringe manungda ma headquarter da Impal da leibaga loinana numit khudingi health services ki director da report pi gadabani hairi amasum loinana ayaba yaudana headquarter thadokpa yaroi haina supalli atopa maroiba pawamana mu India haukiba pung kun ga mari asida mioi lakh ahumga lising yankhai ga tare research tawki study gi matungina leibak sigi mioi sada yankhai di housing su marks uptri center amasum mioi amana physical distancing ngaktabada mioi samri ga taruk na hali study gi matungina leiba asigi mioi sada yankhai di housing su marks uptri haina Union Health Ministry na phungdokre Health Ministry gi joint secretary Lab Agawan haikibada Haujik lewa asida COVID-19 virus pandemic na akan balanting ama sa thari adubu study amagi matung ina lewa asigi mioi sada yankhai di haujik su lanting asigi marakta marks uptri marks uppasingi manungda su sada khumfuga mari romdi naton khumduna marks ning thina uptri haina study asina hairi magna hai
study sigi matung ina karigumba miyoy mana social physical distancing ngaktrabadi mak ki masindagi miyoy samri ga taruk nahan bayai maram maduna physical distancing asi yamna maru oi mataw sumna marks asisu sungsoi soidana upigadabane sada maudra romdi marks uptabasingi marakta laisat asi sandoi amasum study asidagi aikoina khangma ngamle maduri tuan ba city singdagi positive oiba miyoy lising anigi khongul lirabada sada yankhaidi marks uptabadagi positive oibani haiba khangle aduga marks uplibisingi manungda sada khumfuga mari amadi naton khumdaba marks uplamba singni sada kun amadi khadangda upagani aduga sada ani amadi ngaksam singtharaga marks upagani amasum lemhori bisada taraga mari asikak sumna marks upli haiba report piri makasa tharak poina to papaw manamu isai oiba mawna covid-19 layeng sa tharibisingi mayokta minister na section wa thamkhre kendra gi rajya mantri development of northeastern region MOSPMO personnel Dr. Jitendra Singhana mayai tangba lauduna New Delhi gi Bigyan Bhawan officers singi COVID awareness program ama pangthokre amasum masida laisat ka mari lenena oithokpa yabi hiram sing khanabagi mathakta video presentation amasu utkre amasum hangna isagi oiba mongna COVID-19 gi layeng sathaba asigi mayokta section wa thamkhre mana laina asi naraba miyoi singna professional medical consultation sathana ba pautak pikre amasum hangna mission prajada asum wafam khangdoktana covid ke layeng singi matangda e pau share tawdana basu khangankre awang nongpok thambi state singdagi covid ki oiriba phibam ge amasum kanaba phangadaba mawongda laisat asit lanthengnanaba mathau taba health facility sing amasum infrastructure gi matangda nungti gi pau lauri awang nongpok thangba state punamakta oxygen gi stock marang kaina leiba madi khonglei thuna anauba plan sing semgatliba sida apian ba phungdoki haina spouse na palli atopa tentak pa paw manamu me tha khakta da petrol diesel gi maman 13 rak hengatki leba asi gi oina satliba me tha asi khakta da petrol ama diesel gi mamal 13 rak hengatkhre ngasi su petrol liter da paise 13 aduga diesel liter da paise 18 hengatki masum agency gi pawn hai tha asi khakta da petrol gi oina liter da lupa aniga point paisa humfuga mari hengatkhre amasum diesel gi oina liter da lupa ohumga point paisa 8 hengatkhre so hairi panba yabadi petrol mamal leptana hengalakpadagi india gi maru eb city kharadadi petrol liter da lupa sam henkhrabani amasum leba asigi konung new delhi dana petrol liter da lupa maudraga humdoiga point paisa mari amadi diesel liter da lupa marfuga humdoiga point paisa marfu yokre adum oinama thawgi mamalasi mafam adugi makha ponbatana tana state adugi tax ki makha poli haina paus na phungdorakli loisilak poina to papaw manamu covid black fungus tagi ngakthokna ba thabak paikhat hausi CPI angang singda covid-19 virus positive oirakpa masum black fungus ki akibadagi ngakthokna ba thabak paikhat hausi haina Manipur State Council MSC Communist Party of India CPI gi serol da suhairi amasum serol asin hai Singapore ahum suba covid ki web oire haina lakthoktuna angang singda pakthakna covid positive oire haiduna mafam dugi lengang akan ba chapsaba lanthing ama chathari hairib angang singda narakpadagi laisat asi India rasu sandorakpa horakle haibadu Uttarangal state thoklare state asida hauji angang lising digi hena na ba thengnaduna madubu kannaba angak pathaduna laingak imung manung singa pangding manaduna kana lanthengna ba laknari khwaidigi luribadi Manipur da masi oirakloi hainingai leite handak mara asida angang ama anida laisat asina landarak pa yawba thengnakhre maramaduna angang sing naraklabadi karamba makhalgi hospital leiba tangai fadabagi haibadu mangjonuna plan ta hobusangi aduga black fungus hairiba laisat asisu Assam yorakpagi paw nakong singda yairare amasum maramaduna masibu health department na kari karamba thorong tahauba tabagi haibadu laingakna khanhauba sumgani sohari maram kya asi leibana Manipur tangai fadana milising khara sanba hospital sing khudaki oina sagatpa amasum arrangement tahauba sumgani onana kendra gi khunja sing gi task force sembada dola delhi khaidana thawai yawba sacrifice spirit leiba misak sing yahoningi haina su serol sina su makhatana phongdorakli